Peace and Relief Committee Singamay the Sindurangasi Nungtil Singamay Kendri MLC Oiba Minister Y. Kemsan Yumda, Tomden Bugulena Davi Mangaya Memorandum of Pishin Cray, Minister Y. Kemsan Yamaiki, Miam the Pishilaki Memorandum Harau Tamalo Kibolena, Miam Yapambadu, Mahak Masam Tabaka Oton of Honagani, Miam the Puning Pattern Lebu, Tasik Mapan the Varki Union Home Minister, Lamdam Asila Lagani, Mahak Laga Irangasi, Sweden Lushinba, Nanguni Habi Tazabale, Matam Adu Pabudang Miam Puning Pattern Lebu Hike. Ngasinong tinpong mayroong tama matandang warang police station gimanong sanba yung pugta kuki fly 5 singna nangong sagat pa school amayong yung karamay thakre kuki fly 5 singna may thabi thabak sa thri bam adu Indian Army kangu nangak sinu leibam famni hairi adum oinamak Army kangu adu na may thab matam aduda yenguna lekhe hawik suma fam aduda kuki fly 5 sing leiri hairi may thakraba school adu moirang fire bam lekai degi RK Jito koba amagine mafam adu leiramba hana may khara sakraba yung khara su kuki fly 5 sing adu na may tharam ki hairi Hawik lamdam asida oiriba irang asiga mai lenana yengsinabagi damak tha asi kumwada imfana thunglakiba Union Minister of State Home Nitin Rai amadi BJP North East ki insas puriba Summit Patra ngarang kangkok pitu satuna kuki fruit oiba tongan ma CSO amadi pul singilu singba singa unadna wari sana kram matung ngasi sulsan pura satuna hawik oiriba irang asiga mai lenana CSO singa wari sana kre hairi Union Minister of Home Nitin Rai Maikai degi athu matangi manung the Union Home Minister Manipur laklagani mahakna Manipur miyang giwa tabu loina lamdam asida santi hanjina na bathorang soidin lakhakani haiwa pham thamki hairi hawik lamdam ase tholiba irang asna maram oiraga lengang lokhal khiba section thorang saruk ama oina lamdam asida makhatana thasi kuthama thoi faw internet thingini haina Manipur lenga ki maikadi lok thokre parmeyawadi lamdam asiki tongan malup singna internet thingjin bagi khongjang internet thingjin bagi khongthang ase handok pina balega ki maikadi taksin khiba kaya laikhravani Pukhaulitan Popi Primary School na iba taruk suba Manipur Rifles ki kemda ngarang numidang waram pung mayom ta matamda kuki fly 5 singna landa khre hairi mafam maduri phama pawgi matung inadi Pukhaulitan Popi praja singak sena mafam madu leiriba taruk suba MR gi personal singna kem aduda mayam punna saksa na bahon rege matamda kuki fly 5 sing aduna singthakti kumdar attack tawna thorang torokibni hairi adum oinama MR person khana panthuru matamda kuki fly 5 sing aduna hana nongwai kapthrakibni hairi khudakta taruk suba MR gi kanguna su kuki military sing adugi mathakta handu nongwai kapki thogdok uda so panjawi paw lekhide amolomda Pukhau thana Popi community honda ngarangi thogdok adu yaingda phongok tuna miyam na wakat infam sathakre hairi aduna hojik Bharat Sarkarna Manipur Sarkarna mana akong men sandana mamit usandana akhoi gi wakat tabidaba akhoi gi awaba ubidaba se akhoi achoke matik pende Bharat Sarkarna lo sange hargati moi ngasi bawda tha ama chumna lelakpa haibje akhoi wana lenba punchi der kayam changamni nungaina lemrati tham matang haugi phanghode ngase yok angan bada kunipal suba battalion Gukra regiment amadi taragni pan suba Assam Rifles yapun bakanguna dolai thabi manungi kuki kunsing tawang pham singi singthak singda kakhatuna fax and operation chathakre haire operation alda kuki militian singna saramba bunker tara hena thuai ki balwena sadang top hill range ki area singda saramba santri post kaya so Assam Rifles lawsing ki balwena mafam aduda Gukra regiment ki post sing hangdoktuna ngak senbi ki thabak chathaba hokre haire ngarang numidang pung mapun makhairom tarakpada news second gi damdai rong leiba sayon badukal ama mai thabi thodok sena ba hauji porong par police station na fagatuna police custody leiba rapid action force RAF ki person ahum adu thabak tu suspend tokre hiram masigi mai lena sam ahum suba battalion RAF CRPF ki Damendra Singha PMG na thoki order ama thokre order duna palibadi rule number 27 of CRPF rule 1995 ki makhada RAF ki person ahumudu thabak tu suspend to buni hairi Manipur tongan administration ani thamba yaroi suspension of operation susan riba kuki kulai five bala using ki mathak action logadabni habi dabi tawdu nangasi kwarbal kethen phambi ima singna khong sanction kre masing yamlawa kethen phambi nupi singna khanghoduna throklaw matung chief minister banglo tamna khong sanction na bahona napada Thasi ahum digi hawraga lamdam asida kang ani gi marekta thokliba irang asina hauji ohelakliba tangdulai tadaba amasung kuki emiritra na lauki philip adugi mayokta kokobina thasi gi trama di hawraga sangsilaki wakat mi phamgi saruk amo oina ngasi thongju phanjali tongda being unity peace unity and integrity haiba pandamda club tratuk na silaga thongju gi tongan fam
ngarang numidang pung mapan makhairom ta pung matam da news sekon gi damdai longda ango masugi Mamitv gypsy amada tong lak pa rapid action force person ahum yauna mioi mai na dukal ama mai tharam lei dukal adu mai sak horok pada manak lak pa nei mioi sing na khang pa Indian Army gi chief General Major Fande ngasing thin pung mai rom ta ku matam da Imphal gi airport ta thunglakre Army gi chief General Major Fande Imphal airport hek thunglakre ba matong Manipur gi governor gi unadra hausi ori balam dam ase thongli irang sing matang da wari sanakre Major Fande gi Manipur khongchat asi Union Home Minister Amit Shah na tha asi kun mapan da Imphal la ka doriba asi security sindok sinin tawba amadi hausi ori irang sing amaram na security review tawna review tawguni hai amaram da Union Home Minister Amit Shah gi security guard sing sunga si Imphal thonglaki bolo na hausi Imphal ni class grande da station tawdo leiba hokre hai ngarang numidang Assam Police Kamun sathaki ba drive ta fake Indian currency note number amadi karbar ta udong pung wena sian ba Bharatiya Janata Party BJP gi lusing ba ma nagaw dagi phat pangam kre parami wi edu gi Amir Hussain kawe ma ki mimda makha ta na thibu mu thabak sathaba da fake currency note number sin ba machine amadi tai polom sing phat pangam le hairi atop hodok amadana nagaw Police Kamun su Assam gi hojai dagi fake gold Jesus Christ ki stage husing saraga lonbo sian ba mioi ohum amasu phat pangam le थासी अहुमदगी हौदना कांगलुप अनिगी मरक्ता इरांग थोरिबो असिग मई लेना स्टेट असिगी सिंग ताइनबा मफम सिंगदा सस्पेंशन ऑफ ऑपरेशन सुसनरिबा कुकीला लोबु सिंगा ग्राउंड थुगाइदुना चथरगलिबा थोंग कया असि मायोक्ता सेंट्रल लेंगांग नाकन एक्शन लौखटनबा थौरांग पाखटपा हौख्रे लोय लोय नंगासि तोंगान तोंगानबा सिंग ताइनबा खुल सिंगी मफम कयादा पाक्सना ऑपरेशन चथबसु हौख्रे हाइनि ngarang Bishnupur amasung Sursanpur district tainaba saitol manakta leiba Kholbung area da suspension of operation susaneriba kuki kulai five lalo businga Manipur police commando ikangbo kuthona bi thodok adu yam dabda kuki lalo mari sire tara hemana aso open nangkhre mafam adu leramba kuki lalo busing samji khaina do sen khre hairi nongmai kapna bi thodok du thokro matong Kholbung khunga thanabda leiba kuli khunja sina thodok thokhum adu da ambulance kaya lakpa ukhibo loena asibak sang mari ambulance adu hap khibo loena atopa asokomi oi tara henbasu ambulance sing da hapla puthokhiba uhoki haini hana BJY mi president wera mawangkhai ningtem pukhiba fal lagi manu hormayum baris sarmanga se ayok Imphal East District Police Command gangmuna masagi mayum dagi fa kre haini ma kari maram gidamak police gangmuna fa khibnu haiba haudik fa wena chap chaba khangmangamjri haudik lamdam se tholi be irang asna maram oiraga lengang lokhol khiba section thorangi saruk ama oina lamdam asida makhatana thasi kuthama thoi faw internet thingkini haina Manipur lenga ki mai kedi lauk thokre parmeyawadi lamdam asiki tongan tongan malup singna internet thingjin bai khongjang internet thingjin bai khongthang ase handok pina balenga ki mai kedi taksin khiba kaya laikhrabani Dimapur Police Kamun ngarang ko himagi tongan tongan pham singna sathaki bati hubagi thabakta NNCN ke khango group ki town commander yong mioi ani fare hairi faraba singa du lup adugi town commander Apulo to sesi sahi kuntra truk amusung second lieutenant Kaisa Yep Thomi sahi kuntra kawe makhoi di alto car ama 9mm pistol ama kap yari bamai uni furi thoi seno na lupa lising tara amusung sel khai ba sinna bari sibuk tara tret fangle haidi kulai batik sana faiba ku kila lo buni singna besingna Bishnupur district ki sidai de leiba yum sing mai thaba leptri ngara nungthil district asigi manung sanna leiba phau baksau ikhai awang lekai de leiba mandop ama yawna yum kutra raw kuki fly 5 ni singna bala lo singna mai thadna amang ata tho lam le hairi state asida hojik oiri film asida misam yam bungak senaba amasung thengnariba awaba singko hanaba miyam gi mihit oira thagatliba Manipur gi MLA singna miyam gi ihul khanga thabak paikhat pangam loidaba leidabadi nakhai sengna pham thadok piro haina mahai lup taru ki president singna punna pek pidu thadrok pascherul amana hairakli Bishnupur district ki manung chanba phobok sau ikhai gi royal dairy farm da leiba BSF ki post nga numidang pung trai thoi makhairom ta matamda kuki kulai 5 la hobu singna mai caption na attack tawlokre mafam du leiba BSF ki B company gi mai kai digisu handuna mai kai animak ta pung amarom supna na mai kapna ki tawdok udo aso panjaw ki bi pau ogi pau bi wena phangmangamjri Kangpok district ki manung sada leiba Wainem village Aimon village amadi Irengbam khulgi marakta phawdok phawsin toriba yot ki thong ngarang sakhang da mioi khrana thugairam le hairi thong adugi mayai da hap yot ki sharuk sing loktholo matungda lokha da thadaram mani hairi thawdok asing ngarang thilpung o makhairam ta matam thokhibani thawdok adugi mai le na police action bi thawak sathakre haina su paw usna hairi